Hello ma'am. Ma'am, ngasi night shift ki video oina namjarake ko. Ado ai jadi thoge tawuni ado ai haijarage mate namjarage do ko. Loin tumnare azek tumnaba matam koigina file suba matam pungse zik pungse 12 tare. Tumnari night duty khara ulaki ko ma'am. Gaini ICU da gaini septic ward si makha kumdaragana gaini PNW de PNW sina angang poktrikan adi angang po matungi postnatal PNW na angang po matungda laigadaba ko duwa si ANW sina angang poktrikanda antenatal ko angang poktrikan gi pregnant me am leibang angang changusi sina emergency lakpa mi doctors pani pya leiri nursing room leire counter ni moigi angang doctor's room am leire to doctor am night yam challe sina observation na sina nupi macha pom dai gi ko aduda tham doine ba aduga moigi di phasana yeng doin sina labor room ko sida pushalani aduga asigi sina labor gi ka asida angang pokpham ne ba ko hadi normal vaginal delivery to gumba do asida to doine ba se ko unit ki phal me amni pura ni ase kaina file ma'am si pura ka thambiurani si guys na ngasi on busing batil to hourly hausi pung ani makai tare ani makai gi si yengrasi si hum si madi yaudre GSW1 sina macha pokpa loira matung tumna kontak sige sina gaini nung kay ka to pa department gi leire ko aduga ma'am sige sina emergency casualty
Sigisina OPD gi blog to da changaga OPD gi kakpa to ko numidang pung 12:30 bhoot thiba thoklai wow wow JNIMS emergency Shidajik Miyamasu Kena tau male accident thokpani ma'am lagnabani sidadi ini ma'am sisna ICU अंदर आगे बढ़ते हैं live monitoring ma'am ngasina second day ni ko night taba si A block to ni ado ngarang si su night tayo ko double night taba hai tare khoi gi ado ngarang do budi kano tawgraba battery do loiraba igi aduga battery loir leirameba adugi nambado kano tahowdre namhowdre do ngasi pulap punjallaga namme ket ulakke kanogi ingsi ajeke vitals on bagi ahing tumba phangdre Hazik amuk pung 12:30 tare pung amada on doine amuk atuka tawrani hazik ki hapet yengsi blog e se bhoot tam nei adu haiga ma'am bhoot ki wari am libige bako JNIMS ki ngonda lirak pani ko doso moi thaina keno tawi ichi haidi nurse amane konung mamang haibra aduda accident thoga laikhidra jane ado magi dress to haidi moigi kainogi locker da le thamamba adogi magi keka loi loigrasu ajiki kaino sidaga haidi magi haipetang kaini ma se mina ga dum thengnabado haidi chatkibagum haipet ubagumba adagi haidi thongnau daiga chat haidi yengakpagumba dusum moina su wakhal loina khanjaludraga haidi kona ningsanga kana laikidamni kainaga dumai taw thengnaba mi khara yauraba jane adudaidi thigatnara kaino toraga magi phiron mai mapot machai myam loi tham leirambaba adudo kona phajana kaino toraga mai thado kanda lainung khoram thoga phagi wari udain samjan gre ko myam wari nuai ba sam leiba jane ado Hazik amuk sangage manungda baitel nga olugige aduga ai haizara age ko myam ai su YouTube video se thagat paga sangdreba gaini tabade haidi chinbado yamna sida tumba tumsit phadaba ko ireda ayuk khuding pung 9 nang na chatpada awaba misisu lagi Sigisina private ward JNIMS ki ma'am paisa paiba mi ma'am paitel on basangi sina private hai tare moi se one day da special ward na 1,500 deluxe na 2,000 per day ki no baitel on top pirake duga hairake Kebun ka din na? Parang si update pa ho kung amagi na tro gida ginto pa ho di ang tingin Yeah.
24 din na yun, auto yung size. Yun na, to kaya 160. Total plus social lagi. Abi 300 tayo nga yun. 이 포토 엄청 남을까 보다비 공세 혼자 쓸래 진짜 논비리 땡큐 Good morning. Good morning. Sangang sima thaaga yerum sima saraga haura sine mukha ma'am. Morning ki round. Sarage. Loire finally ma'am. Loire akhoi duty object sat na batawni yum na lage tumurage pena aduga thingnarasi mathangdam